Chahi asigi December fawbada electric ki prepaid meter lakhunga 10.5 fanghanna panam thamli haina Chief Minister Okram Ibobi Singh na phongdokre. NSCN IM ga yanakiba framework agreement ki nungi oiba wafam sing election karo conduct chana drineda miyamda kangalu haina MPCC ki president Tian Hawkip na central government apil tawkre. Manipuri University matam kaktana suti thadokre October 9 fawbangi manung se reservation ki chapchaba order mathok chubadi musuna matam kaktana university thing zilegani hairi. DM College ki campus manung da lairi bayam sugi loisang matam pumbagi na campus asidagi hongdok tri fawba college asigi mahiros na class boycott tawkre. Amasung thangwai banda dengue laina ki case mari confirm tawkre state health department asi tumduna laire hana MLA case joy kisun na marau sikre. Mayam khurumzari dom yengbiri base impact news ne bidyani thinguzamna pungja se fawbagi maroiba paw sing mayam da pizari. English singani tara taruk fawbada Manipur ki Tampaki district mari amari Chingi district sing district headquarters amadi sub divisional headquarters sing da laiba electric consumer sing da prepaid meter lakh ahunga 10 maka manga fanghanna baga mina pandam thamni haina NERPC ki chairman su oriba Chief Minister Okram Ibobi Singh na phongdokre. Ngase hotel classic grande da pangthokpa Northeastern Regional Power Committee ki tara taret suba technical coordination committee ki mifamda Chief Minister na wafam ase phongdokhibani. Manipur State Power Company Limited MSPCL ki senthang makha da pangthokiba thoramuda Chief Minister na haikibada atuba matamda Thawal da sagaliba 400 kV substation commission tawnabusu government kana hotnari. Thawal ki 400 kV substation ase Urembam dagi mai pigadaba maramna Urembam da khiliba 132 kV substation ase 400 kV substation da upgrade tawbinaba Chief Minister na Power Grid Corporation of India da taksen ke. Loinana World Bank ki makhada power infrastructure chawkhatnaba project kya lauthariba sisu atuba matamda thabak yang sinbinaba Power Grid Corporation of India da Chief Minister na appeal tawke. State asiki oina hojik mai megawatt chamagani fu mathau tabana 400 kV substation ani asi commission tawrabadi lakliba chahi kunkunthra fawbadi state asiki oina mai marang kaina leiragani haina Chief Minister na phongdokhe. Mahakna makata na haikibada Silchar dagina Imphal fawba 400 kV line tingliba sigi mathakta Assam gi Misadagi New Kohima amadi Assam gi Mariani fawba anauba 400 kV line amasu tingnaba state government propose to kre hairi. Ngasigi thawramaduda NERPC, Power Grid, NIPCO, NHPC officers sing amadi atopa miyoy kya na sarukya ki. NSCN IM amadi India government ani ki marakta laiba framework agreement ki nungi oiba wafam sing election code of conduct chatna dringe mamangda miyam da khangan gadabani haina Manipur Pradesh Congress Committee ki president Tian Hawkip na central government da appeal tawkre. Wafam singa se Indian National Congress ta yawar kraba hanagi IPS officer Sarangthem Manaubi okpu ki thoram da phongdokhibani. Panba yabadi Sarangthem Manaubi English singani tara mari ki Lok Sabha mikhalda Trinamool Congress ki mirep oina mikhal thengna krabani. Tian Hawkip nam kha taraduna hai handak Manipur da laklamba BJP ki National President Amit Shahana Manipur gi lam inch ama fawba manghaloi hairamba du thagatli adu center na framework agreement ki wafam miyam da khanghandaba simadi angak fawi miyam da namthak tawduna Assam da power pairiba Sarvananda Sonowal gi government su chahi ani fana chatloi haki Manipur da government painaba miyam da aphaba saduna utchariba communal oiraba BJP da thazaba thambiganu amadi vote pibiganu haina Tian Hawkip na miyam da appeal tawki. Amit Shah ji ki statement do ekhui welcome tawjai election code of conduct lakpagi mamangda framework agreement ki content singdu public to reveal to biu haina thamjabani Taura adi well and good farene. Otherwise, asigumba important agreement sibo secret document on a thambasi for the first time in Indian history ay ngak panemi. Black money mayam do
90 days ki manungda puthok kani India prayamyam sin paihan gani haina blab tawbado chahi ani tangkai yosil e hairi tu adumai toraga Manipur se blab toraga luisin ge habdu di Manipur macha de sorry ngasi pangthokibe thorom aduda Suknu Kakching amadi Nambol Assembly Constituency gi MLA sing loinana MPCC gi thaupuba kya susar kya ki Labnam asigi yelhumi sing kannabagi-damak Indian National Congress se yaurakhibani haina sarangthem manawbina phongdokhi mahakna BJP na luchingba NDA government ase achar mirai naiba amadi tokhai tanab sinba government ni haina marak sikhi Tharamasa saru gyakiba Tripura Pradesh Congress Committee ki President Bridget Singhana hai Manipura Congress na chahi tara manga mai pakna government pairakle amadi tungda sumiyang gi seba tawkhigani Mahanamaka Tara Duna Hai, Aranba Pambai season aduna BJP na Hosik Center the government Pai Bani. Miam na BJP ki Magun Noma Noma ki Kangba Hengalak Maramna, Madam Sang government Pai Bangamlo Haki. BJP ji Ram Queen Chulenga Maro. My parliament election the comment pin Tobosing do. Ama bo my fulfill Tongamti. General people the Karihagi, Narendra Modi na BJP ki government form Tongamadi 90 days ki Manungda. Foreigner labor, black money sing the Roy Porkani, Indian citizen, Punamak, bank account labor sing to the Lak Taramanga, Tauna Sanghangani, I do. As it Tahi Animakai Oide, Karam Supangde. Manipur ki Mahira Singh Kwaidi Awang Bathaki Mahitam from Oriba, Manipur University, Mahitam Bibalek Kray. University asida ming chanbada seat reservation ge chai naringai amadi irang hauringai talakta ngarang mai chakhibagi thaudokna maram oiraga university ge authority na matam kaktana sudi thadokre amaromda Manipur University students union asu seat reservation ge chap order ama thoktre fawba university ase total shutdown tokre Ngarang numida University manungda laiba recreation hall Xerox stock for mai tharam batanatana University asigi department ani ge HOD ge casting so fakairaga thugairam le hairi ngarang fangkiba University asigi academic council gi mifamda seat reservation gi matangda yanaba purakpa ngangkhidre lakliba tang nipan da amuk khana mifam phamgadawri University asina makhata na thokaningdaba irang thoktana ba haiduna University asigi mafam singda police na ngak senduna lehori Nakalamaromda Manipur University Students Union Musuna Lakliba Tang Nipan Fawagi Manungda Manipur University ke Academic Council na seat reservation ke chapchaba order ama thoktrabadi University asimatam kaktana thingzalagani hairi ngase Union asigi office ta Paumi Singu unabada Union asigi President Chingsuba Manglem tonna Academic Council ki mifam cha tharingai talakta masakhangdaba myoi kharana mai tharamba se Musuna awang bathakta yaningde University asida ming chalhalu haiduna protest tawbalakiba mahiroi kunmathoibu mai thabaduna maram oiraga fakibasi ngasigi numita thadokadabani haina phongdorakhi Paumi Singh onabadu da sarukyakiba ngarangi Academic Council ki mifam da yauruba Union asigi Finance Secretary Hemam Rikina Academic Council ki mifam adu ngarang High Court ki order ngaibida thengthana hokhi tungda High Court ki order aduda UGC ki norms chatnagera state norms chatnagera natraga merit talogera haiba wafam yaurakhi Lakliba che aduda so yaudi haiduna Academic Council na chapchaba warep amata lawba ngamkhide haina phongdorakhi Numit humni ki manungda hoi mai thagiba langajen asi authority na phongtokadabani reservation gi chai na bole re athu matamda loshalaga admission process asi sathana baina hoi gi musugi side ge ju hoi authority da haje ge bole re adu faw da authority na ngasi faw da academic council mari faw da decision lawdan leba jam asi yam tasengna satra ga muti da yamna singna bani han lawi ki university da autonomy impirame moina reservation policy si handak chahi gi di university na decide tawbe yare haibagi ayabama pire whether be it be central norm state norm or any kainogi ekhoi merit ta khanbje si court na yare hen ayab pire authority na low stand Manipur University ke authority na admission reservation gi matangda matam chana chumba warep lawba ngamdabadagi university ke academic atmosphere thugai batanatana thokaningdaba thaudok kya thokale Masigi daita University asigi authority na pugadabani haina desam gi press ki cherol amana phongdorakli thoganingdaba watho kya University ase thoklibase desam na condemn tawbagaloinana The Central Educational Institution Reservation and Admission Amendment Act 2012 asigi matung ina warep lawgadamni haina makatarakli
Panbayai Manipur University ki Obelix ki awang thangbada lairiba Physics Department ki mayoknabada laiba Recreation Hall ngarang ahing maina tumna chakki bagaloinana thangnabada laiba dukan ahumsu amangata thokibani mai adu ngarang numidang pung 10 rom taba matamda haurakibani mai adu control taunanaba Manipur Fire Services ki fire tender choba ani amadi macha amalaktuna hotnarabasu MU ki Recreation Hall di kanmangangkide mai adu karamna haurakibanu khangdragasu Impact News na fangba pawdagi hauzik MU da ST ki kota da ming chanbagi che nabagi matang oigani haina thajanari ngarangi thodok adu da MU ki Recreation Hall tumna chakhi bagaloinena thangnana lairiba computer center ama xerox center ama amadi fast food ama ga yauna punna lupa crore anirom oigadabagi lanthum su chakre hairi Nipan makai mapan bawa koi gi segi mapan gi hajiga gaten dali jirame adu wodi kasi tu problem le hote ko masi kari problem oiduno kari problem oiduno haide sab sabdi hoji boge onde koi na haiba ngam jadre maram di electrical circuit problem oidura kari oiduno haibdo madugi exactly koi na haiba ngam jadre masi di heng ko na moi ke nogi tongan moi na tikla matung da khangda mangare mang tak pai che hoji mayam nu birangani mathaki sokjin de pura tu teli mange ko adigi some fast food si jo adu mange iban ai gi bogdu mange Even I send the high target ko yam the luck Nipan Mugi Madi organic budget estimate. DM College campus manung da lairiba All Manipur Students Union MSUgi loisang matam pumbagi na campus asidagi hong doctor fawba college asi class tempoi ko tawkhre ngase MSUgi volunteers singna DM science ki mahiroi ani tamthina furamba thodokka mari leinana college asigi mahiroi singna khongjang ase changsan khibani Thaudog asibu yaningdaba phongdoktuna mahiroi singna college asigi campus ta wakani from amasu fangki Thaudog asi matangda DM science ki general secretary in charge mayang lambam kanglei meiteina ngase yuk pung 12 makhai rom tabadu aida DM science ki boys common room ki secretary Banerjee magazine secretary Martin amsung MSU ki member oiba Ranikant Kauba mioi sing sinalu chinglaga CC higher secondary school ki mahiroi yauna mioi kontra romna college asigi mahiroi ani furam kibani haiki mahana makha taraduna mahiroi singi union ama oiraga asiguma thabak sing chatharakpasi laibak thibani college asigi campus manungda laiba MSUgi loisang hongdoktriba fawba DM science arts amasung commerce ki class khudimag ngasidagi boycott tawri haina phongdoki ngasi MSUgi volunteers singna furambadagi soklaba mahiroi ani adudi Vidyananda Kongrai lakpam amasung Santosh Khaidemni makhoi animak college asida 5th semester tamliba mahiroi ngaktani Moina Satra mo yaning dre hedon college ground hekta outsider changa college manungda phuba chaiba ojana khama phawo do ojai class toiba room de chancel lakpa Satra ojana kaliba do inthoga moina oja inthoga Satra phuba sengna yaning de akhoi mayamna phami bedana mayamna pami besi atai kai sunate sumaina Satra gi union sangstan oina lairaga karam niom chakani karamain tawgani oja ra karam respect thamgani kamai tawgani haiba gi project khantha bangam da union je dem college ki campus tagi lokthokpa ahoina pami bese lokthok tri pawdi akhoi college dem college of science arts commerce ahum boycott tawjagani Mahiroi ani furambagi thaudok asigi matangda DM College of Science Arts amadi Commerce ki mahiroi sinapun sinduna thaudok adugi mayokta JSC ama semduna MSU gi office hongdok hanaba warep adu lobani haina JSC adugi convener mayang lambam kangleina ngasi press club ta pawmi siku anabada phongdoki class lawribo oja aduna khamlaba fawba ojabu inthoktuna MSU gi member Singduna mahiroi adu phuba se karamba mahiroi gi lup ki thawongno haikibaga loinana hayeng ayuk pung 6 fawbagi manungda marilena ba authority na mahiroi furam kiba MSU gi members sing adu phadrabadi maduda tholakpa afafata gi daita pumba gamina pugadabani haina kangleina makata na phongtokhi Lamdam asida lairiba civil society organization sing amadi mahiroi lup sing asi khunai asida hingminari ba kanglup masel gi marakta khaibung tanaba amadi lamdam asi tangdu leita danaba sinba thorak libra haina apun ba irai paki mahiroi sin panglup aims na cherol amda wahang torakli lamdam asida lairiba ching amasung tamgi CSO sing amadi mahiroi lup sing na muknaba amadi angam tanaba wakal thadok pinaba cherol samkhatarna apil torakli Thamaiban Kendrada dengue nabagi case mari confirm tawkhre jingnaba mioi 15 gi blood sample loduna test tawnabagi thakre haina Imphal West District Malaria Officer Dr. N Thoinauna tamlakli Laina asi laksinaba State Health Department ki maikaidigi dengue gi case thengnaba mafumgi akoiba meter 100 gi radius tagi fogging tawkhre laina asi matangda awareness pikre hairi
ngasi khoyathong da leiba MLKH Joy Kisan gi yumda apunwa pawging from amada Imphal West District Malaria Officer Dr. N Thoinaw na hai Imphal Valley da ahan boina thangmaiban Lorungpura lekai da dengue case mari thengna khre adubu thangmaiban kendra pumbada fogging toba haibasi State Health Department ki guideline ki matung ina yadaba khara lei haina sengdoki answer oina koina ngamjabase awareness to gi mathakta awareness ti aseng badi maduna khwai dagi akoida phangba khulai neba mathangda kanghan ji hida lup thokpa adagi vaccination ama leitre masigi vaccine se a chawkhat pal lamjing dadi trial loina leiri adubu vaccination ji gi di laibog yam phawamna vaccination tawraga loi ngak thokpa yai kanghal hida lup thokpa department side dagi awareness piba adunatana upai lete Nakalomaromda MLKH Joy Kisanna State Health Department asi miyamgi khanna thabak tawbagi muhunta tumduna leire haina maral sikre Department ki maike digi laina asigi matangda miyamda awareness piramba tarabadi thangmaiban kendro gi miyamna ngasi thengnari ba khudong chadaba si thengnaramloi dengue laina asi thingba haibasi isai sagi daitani hairagadi Health Department si leitrabasu yari haiki Churachandpur district dengue na maram oiraga miyoi kyam sikhibas na maram oiraga kendra sigi miyamda mi paiba ma pokhale aduga state malaria officer na dengue ga mari lainana fogging tobiu haibada guideline yade haina thamlakli basigi chapchaba warol health minister amani health director na thangmaiban kendra gi miyamda marik chumna sengdok piu haina su thamlakli anaba man narakpa kanda health department na nakoina section gadabani haiba wafam sina hena lumna ubudang no toy masi government gi thodokpa leite isa isana section gadabani haiba sina importance umna lowi masina takpati health department leibagi thodokna mathau leitre bra haina prajana ngoidabi wafam leite narakanda case thole kanda public awareness piba kankal lupa fogging tobuni mo chatharak pase masigi mohta routine noina health department na health sector ase kwaidagi darka leibinina every 3 months natraga half yearly jaga khuding makta lamdra tariba club singa awareness paktho magadi ngasi thoibasi thomdaba yai Sel chabun thadaraga mikhal thengnabagi rajniti ase hongdokpa matam oire haina Awangnompuk state ki in charge su oiriba BJP ki MP Prahlad Singh Patel na phungdokre Oripur Assembly Constituency dagi BJP ki state executive member su oiriba Manipur gi hanagi DGP Yumnam Joy Kumar gi mayumda pangtokhiba booth level committee gi mefamda wangang laduna Manipur da hauzik laiba Congress party ki government asina thabak hapagi namada lamdam asigi haurakliba naharo singi punsibu sanaba yaba mongda sanabiri Thabak lawada senja thumja tawkhibana maram oiraga handak BJP Manipur Pradesh na lamdam asida ban kaukhibani BJP na mathangi government pailaklabadi thabak lawada senja thumja tawbagi chanabi se lehaloi Jiribamdagi Imphal fauraga Singapore yaukhigada lambi ase lakleba chahi ahumari faubagi manungda 4 lane onthoktuna sembaloi sinduna Manipur gi miyamna uba fangangani haina phongdokki कांग्रेस की जब भी सरकार रही चाहे स्टेट में रही हो चाहे सेंटर में रही हो क्राइसिस हमेशा क्रिएट किया गया चाहे पेट्रोल का हो चाहे गैस का हो वो जब शॉर्टेज क्रिएट की जाती है तो ब्लैक मार्केटिंग शुरू हो जाती है क्योंकि यहाँ पर एनर्जी है लोगों में काम करने का जज्बा है और इस यूथ को आप डेवलपमेंट के साथ जब तक नहीं जोड़ेंगे ये इंसर्जेंसी की बातें चलती रहेगी ये योजना के साथ बल्कि मैं इसको कहूंगा ये षड्यंत्र है कॉन्स्पिरेसी है इस नॉर्थ ईस्ट के यूथ के साथ यूथ को इस बात को समझना पड़ेगा भारतीय जनता पार्टी की तरफ से कह रहा हूँ हम अपने घोषणा पत्र में उसमें लिखने वाले हैं कि जिरीबाम से लेकर इम्फाल और इम्फाल से लेकर मोरे वो जाएगा आगे सिंगापुर तक ये 4 लाइन रोड ज्यादा से ज्यादा 2 या 3 साल के भीतर कंप्लीट होगा ये आश्वासन नहीं है जो इम्फाल की जनता देगी राष्ट्रीय कृषि विकास योजना स्कीम की मतंगदा फिशरी डिपार्टमेंट थांगतखिबा RTI अपील केस नंबर 10 of 2016 निंगथीना इन्वेस्टिगेट तौदना मणिपुर स्टेट चीफ इंफॉर्मेशन कमिश्नर ने डिस्पोज तौख्रे वाफम सिंगसी मणिपुर प्रेस क्लब ता पांगथोकिबा पॉमिस सिगु उनबा मदा RTI एक्टिविस्ट AK सोरजिना फोंदोकिबनी महाकना फोंदोकिबदा स्कीम असगी मखादा इंग्लिशिंग अनि 13 13 मसुंग 13 15 गी ओइबा रिपोर्ट सिंग मयेक सेंगना खंगहनबा महाकना मणिपुर इंफॉर्मेशन कमिशन दा केस म थांगतखि मसगी पाउखुमैना फिशरी डिपार्टमेंट की एडिशनल डायरेक्टर ई सुलोचराना रिपोर्ट सिंग असि ऑडिट लोरगा पीगे हाइना चाहि असगी अप्रैल 23 ता कमिशन दा हाइजखि चाहि असगी जुलाई 12 दा फिशरी डिपार्टमेंट की डायरेक्टर डेविड के श्रीमरेना रिपोर्ट पिखनबा चेचांग सिंग अदु ऑफिस की का होंदोक होंजिन तौबदा मांगख्रे हाइना खंगलखि हाइखि
Mahana makha taraduna anirak suboina commission asina chahi asigi August ki tang 13 scheme asigi report sing pikhatnaba department asigi additional director amasung director rakhangan ki loinana contradictory oiba mongda English singani taramari taramanga gi oina nauna beneficiary sing khande haina department asina commission da che tharaki haiki report sing matam chan amasung marik chumna pidana laklaba matung chahi asige September 12 da David K Shimrena lisingani tarahumdoi taramari amasung taramari taramanga da mass scale production of state fish pengba amasung pen culture in and around Loktak Lake haiba scheme ani paikhat ki haina commission da thagat padagi scheme sing asigi matangna ningthina thizindana commission asigi chief commissioner na case asi dispose tokibani haiki Masina takpadi Manipur Information Commission na maralaiba Fishery Department ke officers sing busu kansinduna thamle takpani haina mahakna phongdoki information si kanoda akhoi audit loiraga pijarage haina Manipur Information Commission da thamme adugi matung da July ki tang 12 da David K Simre director sina amuk haiba audit loiraga pirage haiba information sing ase hujik room change to budigi thiba khangdri haidana contradictory oiba statement ama amu pire masigi contradictory oiba statement piba amasung incomplete oiba information singse phangandana hoji phawbul leire aduga Manipur Information Commission na saigi fishery department ki favor da case dispose option bigre Matang swais da break amalawjage Manipur amadi malengi tongan tongan be ipau single oina khoi break te gyam thona hanjarake impact news pu meeting ta dun leibiu Oza Pain Relief Ointment Khwang naba kok chikpa tang chikpa amadi khu naba na singbada sinaba yarba Oza Lipsap group na puthok saba Oza sinabiyo Radiant Tutorial Yumnam Lekai Imphal, run by well-experienced CBSE school teachers. Admission open for class 9 and 10 CBSE summative assessment 2. Class starts on 6 October 2016. Class timing 4:40 p.m. to 7:40 p.m. Subjects offered: English, Mathematics, Science and Social Science. Features: regular unit tests, study materials, MCQ and study tour. Van service is also available. Mayambo mukana taram noksari bulletin sigi makataba pau mayam da pizari Imphal gi Nagampal da leiba Singjubung Youth Organization amsung Khwai Singjubung Women Welfare Association ngase nan Manipuri taramari fagat khrei Makhoi Naurem Nambol dagi Robindro Luang Kobomiyoi amana mahaki Tata Magic registration number MN01X6748 ta purakibani Driver aduna Impact News sa phongdorakibada nan Manipuri taramari se Nambol Maibangi Tower Station amada thabak tawbani amasung Terada leiba Ramesh Koba marup amana sinarakpani hairi JCLPS ke Assistant Convener Atul Rahman na Singjubung Youth Organization and Khwai Singjubung Women Welfare Association ki mera pai bising buthagat pafong dok pagaloina lamna masida laiba atai club organization amati mera pai bising su khongjang asu saugat pina bahai ki fagat abanan Manipuri taramari du Imphal Police Station asina khre hairi Sericulture Department ki contract employees singbu regularization tahalu haiba demand nongmagi ba mass casual leave amasung sit-in protest ki khongjang changsin khre khongjang ase Government Sericulture Contract Employees Association sinduna sangai pata leiba Sericulture loisangi geta chathakibani khongjang ase saru kya kiba association ase ki president Konthaujam Raghumani na haukiba English sing ani mapan gi December 13 da cabinet na ayaba piduna DPC tawraga mathang laukiba department ase ki contract employees singbu regularization tawbagi muhutta direct recruitment tawrakliba se achumba khongthang natte haiki department ase ki puna regular employee chahumga tara mari gi mathakta contract employee chamaga humfuma thoina mateng pangsin badagi CDP NERTPS RKBY amasu SPA na chingba project kaya department ase na mai pak na chathabang ngamli bani haina phongdokhi
ngasi wakan info maduda department atai da regular tahan bagumna sericulture department ki su regular tahalu chahi manga helaba contract employees sing regular tahalu masung direct recruitment tawbagi mohta contract employees sing regular tahalu haina thaba placard sing sizinakhe saigi suk chaw department de regular employees chom tramari khak le hoi a chom tramari khak le chom tramari khak leiba sida ngasagi makoi project mayam je paikhat pada main power wat padagi ko koi leiba kante koi employees je chama ga huma to isna mohut chinjalaga project mayam ma koi paidharak ni asi bawida ado paidari ba project sin koi CDP adagi NRTPS RKV SP haiba project mayam je paikhala ko je koi country employees support to bada ngasi bawda mai pakna project mayam je chathari hai Cycle the Leba 33 by 11 kV substation station transformer chakre aduga 11 kV incoming amasung outgoing power cable su chakre maramaduna matam khara muthatlagani haina Manipur State Power Company Limited na khangalakli JSC Napet Pali to Andro Road Development Association a changsilakpa pung humdrani thogi lambi thingbagi khongjangna miyangi mahusagi punsida kaiba pikre JSC ki meeting makhada tha asigi anidagi hauduna changsilakpa lambi thingbagi saruka moina ngasi lamlai assembly constituency gi manung chana leiba nongren nongpokakching leikoiching village ningthem chakhul amadi oksuda miyamna tholaktuna Napet Pali dagi Andro taba lambi thingki mafung kaya da khoi saunaraba miyam ga police ka muknaba thoki ban sawat pasina mafung kaya da uwa faizin ki lambi da tire mai thaduna achara sing thingki nongren da police na terge sel kapada myoy kya sopanangki makhoi gi marakta nongren mai lekai dagi hizam merina kobi chahi kungi nupi macha ma khara hena sokpadagi Janims Hospital da laikanari nakal amarom da JSC gi mai kai digi state government amadi mari lenabo authority na numit taret ni gi matam ama piduna fibam sokna lariba Napet Pali dagi Andro taba lambi asi athuba matam de semjin biu natrabadi lambi asi faugnon chatliba maphawdam project ki gadi sin thingani haina jackson wa thamlakli JSC asi convener Naurem Rabina Paumi Singh da haikibada madam kayadagi hauduna Napet Pali dagi Andro taba lambi asi works minister gi phamsu puriba local MLA da haizaki adubu works minister na miyamgi awaba khangna thabak tawbibagi mohta lambi thinglabadi lambi sungsem sem loi haina akanba wa thamlakpa yamna laibak thibani haina phongdokhi Council MLA asi akhoi kanjadana October ani gi akhoi khongjang hobu numit asida akhoi mahaki residence quarter da khoi chachar unazarui mahna akhoi bi yam response lobi raktabida so mai gi leiriber praja khudi mai thunna toning thabak kanadana eto jeta tawru soina lambi jamon na semoi balahan doktri bai changsil liba pung humdran thoi gi khongjang asi hayeng ayuk pung taruk ta loi jagani chief minister na mahaki library works minister instruction tawbangam draba numit tare ni jige matung dagi akhoi akanba khongjang changsin magaloina na thobal multi purpose project ki company ki gari sing akhoi akai to kya am tholak payai tholak kadriba dai to khudimak Manipur government amadi local MLA na pugadamni Nakalamarong da BJP Manipur Pradesh ke executive member oiriba Khumanthem Sarat Kumar amadi Mongjam Pore henbana banna sokala bamfam singing sinkre luina khoi saunarba miyambu themjina bohonaki miyamgi wakat taraba matung da state government miyamgi pamba se numit taret ni fawgi manung da thabak ton thok trabadi miyamna chatna bayaba mongda lambi ase makhoi ani pullaga semge haina lauk thokhi Technopal Police Station ki manung chana cheliba National Highway 102 ki palelam sung thamna pokpi khulgi mapada ngarang accident thoktuna lekhidraba KH Mosing Tarauge se bahchang bu imung manung gi meyasina lambi dagi laukthokna thamlaga lambi da gari mtha chelan khidre ngasi ayuk pung 12 makhai taba fawba asi bahchang laukthoktabaga loinana khunja sing na lambi da uwa faizin ba amdi tire mai thadun lambi thingsin ki lambi thingbada natana ngarang gi accident aduda chena bani haiba van amaga bus amagasu khoi saunarba khunjasina akai doi thokhanki accident thoktuna mi ama siraga amana soktuna laikanarba fawba van amasung bus gari gi mapu sing laktuna waroisin ama purakna bohna raktrabadi akan makhongjang changsilagani hairi No sad misi da chena ba myo sing porampat PS ke officer in charge na thuba da fagani haiduna misi asigi mayta sengki ba JSC medi laikai miyam da piramba thajaba du thabak ton thorak tabadagi mayokta akan makhongdung changsalagani hairi ngarang JSC na sinna pangthoki mifam amada misi asa chenari ba Muhammad Azmir alias Izibu athuba matam da fadrabadi akan makhongdung changsalagani haibigi
warep ase laukhibani haina JSC asigi cherol amna khangalakli Laibak ki oiba issue kaya da Congress Party amadi BJP anina rajniti ge khudong chaba launa duna leire Laibak miyamna wariba asigi daitana kanana pugadawribanu haina Janata Dal United Manipur Unit na hanglakli ngasi baw prada leba party asigi loisangda pawmising unabamada JDU Manipur Unit ki President Moirangthem Tombina BJP ki handak laklamba Union Minister Prakash Javadekar na Imphal Jiribam lambi ki matang da phongdok lamba wafambu BJP na center da government pairak laba matung numit chamani gi manungda kari thabak paikhatkani haina wasakhiba du khang dabani haina lawgani English singani tarada BRTF na Gautam Construction ko company amada Imphal Jiribam lambi sem na basinakhraga thabak paikhatabadagi miyam na ngasi lambi gi awaba kaya se mayok na mani Miyam gi awaba na nongma nongma gi hengalak paduga BJP amdi Congress Party ni na rajniti hudong chaba lawna bohna base Manipur gi miyam da namthak tawbani Hari balambi asada BRTF ke standan fam oiduna lairiba se khudakta lephangadabani Thawai kubakta hapnaga gari driver singna lambi sembi dabagi mayokta steering pai dabagi changsilaba khongjang asida JDU na mapung fana sawgatli loinana inner line permit ki matang da ngasi fawba lekha tadana lairiba se state government amadi JCLPS anina tare tara thokna khanabiduna thuba matamda assembly session ama kobiyo haina phongdokhi थेंगरीबा अखोइगी अवाबसे नोमोनोमगी हेंगलकपा कांग्रेस अमदी बीजेपी ने पॉलिटिकल माइलेज लौना रोमदा चनबसे मणिपुर मियामदा अखोइगी सेंटर दा लेबा बीजेपी अमदी सीएस दा लेबा गवर्नमेंट असिना अखोइगी मियामबो मिनमबने ना हाइबदा मसिदा थोदौना हाइमनबा थोलरोय मरमदी मफम खरदा याम थीना सोकपा तेनग्रब लंबी खरा सी स्टेट गवर्नमेंट ना अखोइगी इथौदांगनी अखोइगी नातोन सुमांगदा लेबा पोलमने ना खल्लगा मसी यंतंग सेमबिरगदी नोमदा संगदा याद्र पोलम सिंगसे ममन जाना फंगनी प्रकाश जावडेकर ना नेशनल हाईवे की लेरिबा अवस्था की मतंग मान ngangiबसी मखोइना करी प्रजादा मियामदा प्रॉमिस तौरे अदो अखोइ करी सोइग्रे से मासी निंगसंगदबा अदुगम मिनिस्टर अमने नैना लवे Imphal ki Rims Road laiba Sky Hospital da lamdamasigi lalholop KCP MJC na bom gilancha tharagani haina pauche da phongdorkiba wafambu miyobegi minungsi yengbiraga handokpiu haina Progressive Youth Organization Uripok Sorbonting Elcherol amana mari lena basingda appeal tawrakli Hospital asina soikiba lankiba leiramlagasu wari sanaduna chumthoknabagi tanja pibibiga loinana lanzadraba micham miyamgi punsigi khanbiraga firep adu handokpina bachero asmakhatari Bhaiga Chandra Cultural Foundation Imphal Nasinduna Uttar Pradesh ki Radha Kundada Thasi ge anidagi chatharakhiba Ningthau Rajarsi Bhaga Chandra Laikhidabagi Chaniga Taranipan Subaning Singh Thauram Ngasiloi Sinkre Thauram asida thoiba mithunglen oina sarukya khiba Lok Sabha ki MP Dr. Thok Chom Mainana Lochingduna Laikhidraba Ningthau Bhaiga Chandra gi saktamda haikat lekat tamkhi Thauram asida wa ngangladuna Dr. Mainana haikibada Piklabasu Manipur gi art and culture malem ge miyam namasak khanglibani Masimak Laikhidraba Ningthau Bhaiga Chandra ki achauba khudol yauribani Loinana Ras Lila Wariliba Pungcholom Dhandi Manual Nat Sankrinta na chingba makal kyagi cultural items sing utki Manipur Pandit Loisang Palace Compound amadi Sri Sri Govindji Temple anina khutsamnaduna thasigi taramathoida kwak tanbagi thoram pangthokani hairi thoram asida Loisang asiga mari lenaba ahalaman machamanau amadi maiba maibi singna numidasida nganna laktuna sarukyanaba ba khangalakli Federation of Government College Teachers Association Manipur Fegok Tagi Mihut Singna handakta Imphal da laklamba Union HRD Minister Prakash Javadekar gu unaduna state asida taret suba UGC ROP chana hanbinaba taksin bagaloinana Union Minister asina hiram asida khanagani haina thazaba pirambagi damak association asina thagatba phongdorakli Lakliba October kuntra mathoida MDU Hall da pangthokadoriba Sana Mahi Lining Hingat Ihauda Matamamada Ningthau amadi Brahma Sabhagi Chairak Phangkhraba Ipaipu Singining Singh Thoramda Miyamna Angamba Sel gi Manteng Pangbinaba Southeast Asia Cultural Organization Siko gi Cherol amna appeal tawrakli Hyundai 20% cashback campaign ki lucky draw da mai paklaklaba Ngulthan Khang Paitena Punya Hyundai gi General Manager RK Prem Kumar ngasi check khusinakre Jack Kusina bagi thoramadu Imphal ki manung chanba Nagaram Laifong Kunau da laiba Punna Hyundai gi showroom da pangthokibani Mai pakraba Ngulkhanthang Paite Churachandpur gi Chapel Len Hyangtam Lamkadagini
Akomlo Kalipang Chahi Kudingi Leptana Manipuri Tongan Tongan Mufum Sing the Pang Tok Tuna Lakpa, Mera Ho Chong Bugi Thoram, Handak Chahi Sulag Libo October Tang Tara Taru, Meragi Tara Mangani Panmano Maizing Numit Yuki Pung Tara Tabada, Tawal District, Waikong Gaitilda, and the Masla Punakunda Minari Batongan Tongan, Furuki Luching Singa Pang Tok Lagani Hairi. Ngasi nomagi sanabagi pauda Taramathoi Suba Manipur State Leaking ngasi sanaki balik match singda anauba imagi mangal khabam lamkhai amedi Sagolban United ani mai pakre tournament asigi ahanba match anauba imagi mangal khabam lamkhai na class ha kaina upanjul ani sinoda mai thiba pikhi tournament asigi ani suba match na Sagolban United na Southern Sporting Union singda mai upanjul ama sinoda mai thiba pibangamki Match asida Mighty Horaba Southern Sporting Union Singzamagi Sanaroi Imran Khan kunmanga suba minute kaukiba penalty kick ama panjal ontok pangam kide KHingo Chasing Memorial Trust ki sendang makhada All Manipur Football Association sinduna mapal kangjai bungda chatharakliba state league asigi hayeng sanagadaba amata ngarba league match amada Neroka FC sangakfam amdi traw kwa kaithel anina lamba tawnaragani Imphal East District Football Association sinduna Ngangkham Boboy Memorial 2nd Division Amadina Hakpam Apabi Memorial 3rd Division Football League Tournament Thasi Nipan amasung mapandagi pangtokpa hauragani hairi Kainagi Poiro Khongjinda leiba Thambalnu Sports Complex ta tournament ani asigi league match animak sanaragani haina association asigi General Secretary gi chairol amana khangalakli Ahom Suba Imphal West District Division Football League Tournament ta SIC Olormem Lekai amadi Sun Club Mongsangai animai pakre Imphal West District Football Association sinduna Malongi YWC ground da tournament asikinga sisana kiba tarahundoi suba league ta Sikolormem Lekai na Juvenile Club Tera Sapam Lerakpu Panjal manga anida maithiba pikhi Chathariba tournament asigi taramari suba league tana Sun Club Mongsangai gi sanarti abungna chankiba matangarba panjal aduna MYC Maharabi bu panjal amasinoda maithiba pikhi tha asigi tarukta tournament asigi makhataba league match ani sanargani Chaliba Thasiki Tara Taretegi Kuntaruk Fawbada Orisagi Katak Police Ground the Indian Women's Football League Tournament ki qualifying stage ki match sing sanaba hauragani hairi All India Football Federation ki meeting makhada pangthokadaba tournament asida Manipur gi team ama oriba Eastern Sporting Club Wangkhayauna India gi tongan tongan form sing de lakpa nupi gi football team tarana qualifying stage as saruk yaragani Tournament asi group to hanma match ta thasi ki tara tarik ki nungthil pung humda Eastern Sporting Club Wangkhayamadi JPR Institute FC Pondicherry ani nalamba tawnaragani haina AIFF ki chairol apna khangalakli Manga suba mangsa tabam iboyai mamadi punyabadi Memorial League kam knockout kendra wise kang tournament ta thamaiban kendra kangkhut final changkhre Mangsa tabam Hare Krishna gi imung manung gi sandhang makhada Singzamai kangkhuna sinduna namayakpa mandop kam community hall Singzamai chinga mathakta chatharakli ba tournament asi nga se sanaki ba ahan ba semi final da thamaiban kendra kangkhuna Singzamai kendra kangkhut pu panjal kun taramathoi da maithi ba pibangam ki bagaloinana chatharakli ba kang tournament asi gi final changmangam ki Tongan ba kendra singdagi lakpa kangkhut tarani thoina sarukya duna chatharakli ba kang tournament asi gi ani suba semi final da Ya School Kendra Kangkhut amadi Wangoi Kendra Kangkhut anina thasigi tarukta sanaragani Twelve Youth 53 Men amadi 29 Women Junior National Weightlifting Championships lisingani tara tarukta saruk yanabagi damag Youth amadi Junior Section animaki State Trial Selection ama Sai SG utlauda lakliba October 9 da Manipur Weightlifting Association sinuna pangthoklagani Hairiba Weightlifting Championship ase Bhubaneswar da November 13 dagi December 3 fawa pangthokadabani hairi Arobida bulletin asigi headlines amona miyanda thamjage Jahi asigi December 4 da electric ki prepaid meter lakhong ga 10 manga panghana ba pandam thamli haina chief minister Okram Ibobisena phongdokre NSCN IM ga yanaki ba framework agreement ki nungyo ba wafam sing election koro conduct chana dinga da miyanda khangalu haina MPCC di president yen hawkina central government da phongdokre
Manipuri University matam kaktana suti thadokre October 9 fawbagi manuda se reservation gi chapchaba order ma thoktabadi musuna matam kaktana university thingsilagani hairi. DM College ki campus manungda lairiba M Sugiloi sang matam pumbagi oina campus asidagi hongdokri fawba college asigi mahiro student class boycott tawkhre. Amasung thangwai banda dengue lainagi case mari confirm tawkhre state health department ase tumduna laire haina MLA case joy kisina mara sikre.